Kaidawre Secretary Sir. Aduk yamna khangiduna. Aine, Babune. Nate khangba nate. Haudong khongbagi makhol tabaduda aidi kibu kirene. Aduga aina yengdasu haudongsu amata layramdi. Aidi haudona khongbagi makhol amta tadena. Amabu oye. Kaisu hentina khanjalunu. Asi haramnaba matungda babu adu Rameski mang thana chatkirami. Numit adugi ahing adu ichik-chikpaga loinana pumamamami nupa ama makhong kanna thangduna hatu matomta salami adubu ikhang haudana nong suthara ami mahakna satna panchayati office amadi urami adubu mahak mafam aduda nong tuktuna leiba pamdabadagi adum salami adubu mahakna panchayati mapahek yawakpaga akhak araw kanna tawrakpadagi nupa adu kibadagi panchayati office aduda sangsilami. He Ishwar, kadaydano aibu lamang nahanbi sibo. He Ishwar, karino tawrisibo. Aibu mafam asida ithanta nung asisu hangu yadre. Karino aina hawjik tawgadaba sibo. Mana asumna matomta haijaduna layingayda solomna layiba panchayati office adugi manungdagi kanagumba amana murum sonba tarami adubu amamba aduda kanano haibadi uramdi mahakna mobile phone lauthokuna light hack kaptuna yengnubadagi akibagi masak oiraba butnupi ama oirami aingonda kadimda tawbigano aibu amukta kanbiyo ai khangdaduna tawbane adubu magi wa adu tabidana butnupi aduna nupa adubu hatokirami asumna matam khara haukraba matungda Ramesh kauba nupa ama khungang adugi panchayat office ta secretary oinaba thabak punaba amuk laami. He Ishwar, karino aigi daw sibo. Ai khungangda leibase yamna hainadabani. Adubu aigi punsise khungangda adum loisandorbo kainom tawre. Aina budi kari tawba ngamgani sarkarna silakpanina. Aisu thabakse tawsillurobanina khangba tabani. Adubu kudong saba hek phangbaga ai mafam asi yam thuna thadoktaba yadi. Asumna Rameshna matomta haijaraduna panchayat office tamna laami. Adubu lambi adugi matik fattana leramba adu ubada matomta haijarami. Lambi ni tawrisina marol ama mi tadabasi mangare kongkugi kongkot ngakta. Asumna mana panchayati office adugi mapa yausilakpada angawba nupa amana mabu ubada hairami. Nang mafam sigi anauba secretary ro nang su soidana sirani. Nang sirani butnupi aduna ne kanamta lena thakidri. Karino mathong maram khangdaba mayam ngangjuba mafam asi thadokuna chakro ai saura adine nang kaya nungairoiko. Aina haribase asengbane. Aina haribase nang soidrabani yengo nang soidana siradabani. Asi haina lauduna angawba nupa adu satkirami. Rameshna panchayati office adu hek yaurakpaga panchayati office adubu senariba babu aduna mabu oktuna leirami. Sir, adom yaubiri edana. Ai ngasaidagi sarbu ngaijaduna leiribani. Hoi yamba, ai yauree. Office ki thong ase hango manungda changnaba tawsi. Asumna Rameshna haibadagi babuna thong adu hangami. Adubu thong adu hangdokpaga yamna namthiba manam ama namakpadagi
ꯔꯥꯃꯦꯁꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯨꯛ ꯅꯝꯊꯤꯕ ꯃꯅꯝꯁꯤꯕꯣ? ꯀꯗꯥꯏꯗꯒꯤ ꯃꯅꯝꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯁꯥꯔ꯫ ꯅꯨꯡꯇꯤꯒꯤ ꯃꯅꯝ ꯑꯁꯦ ꯅꯝꯃꯕꯅꯤꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ꯫ ꯑꯗꯣ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯝꯁꯦ ꯈꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯣ ꯅꯪꯅ ꯀꯩꯊꯦꯜꯗꯒꯤ ꯃꯅꯝꯁꯦ ꯄꯣꯛꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯨꯆꯣ꯫ ꯄꯔꯥꯟꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕꯔꯥ? ꯃꯥꯗꯣ ꯅꯥꯔꯒ ꯂꯩ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯑꯣꯐꯤꯁꯇꯒ ꯂꯥꯛꯇꯕ ꯀꯨꯏꯔꯦ꯫ ꯕꯥꯕꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯔꯥꯃꯦꯁꯅ ꯈꯔ ꯆꯤꯡꯅꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯜꯂꯒ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯎꯆꯤ ꯑꯁꯤꯕ ꯅꯠꯇ꯭ꯔꯒ ꯁꯥꯒꯨꯝꯕꯒꯤ ꯑꯁꯤꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯕꯥꯕꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯌꯥꯝꯕ ꯕꯥꯕꯨ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯃꯅꯝꯅ ꯃꯔꯣꯝ ꯅꯝꯊꯤꯔꯤꯕ꯫ ꯏꯕꯨꯡꯉꯣ, ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯨꯔꯕꯅꯤꯅ, ꯁꯔꯀꯥꯔꯅ ꯄꯤꯔꯛꯄꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯁꯨ ꯋꯥꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯥꯕꯨꯁꯨ ꯔꯥꯃꯦꯁꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯕ ꯃꯇꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯗꯨꯅ ꯃꯩ ꯂꯥꯛꯇꯕꯗꯒꯤ ꯔꯥꯃꯦꯁꯅ ꯀꯦꯟꯗꯜ ꯑꯃ ꯊꯥꯡꯒꯠꯂꯒ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯃꯇꯣꯝꯇ ꯅꯣꯝꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯃꯦꯁꯅ ꯆꯪꯁꯤꯟꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯊꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯊꯦꯡꯂꯨꯕꯗꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯅꯣꯝꯕ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯕꯣ? ꯃꯁꯤꯕꯨ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯅ ꯂꯦꯡꯕ ꯖꯥꯠꯂꯥ? ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯕꯗꯒꯤ ꯀꯃꯥꯏꯅ ꯂꯦꯞꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯔꯥꯃꯦꯁ ꯀꯔꯤꯅꯣ ꯈꯟꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯉꯩꯗ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯃꯁꯥ ꯑꯗꯨ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯏ ꯉꯥꯛꯇ ꯎꯔꯝꯃꯤ, ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯄꯨꯝꯅꯃꯛ ꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯥ ꯄꯥꯈꯠꯇꯨꯅ ꯋꯥꯟꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯈꯤꯡꯉꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ ꯑꯃꯗꯤ ꯀꯥ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯜꯂꯣ, ꯀꯅꯥꯅꯣ? ꯏꯕꯨꯡꯉꯣ ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯩ ꯄꯔꯍꯥꯟꯅꯤ꯫ ꯅꯪꯒꯤ ꯆꯥꯛ ꯑꯩꯈꯣꯏꯗ ꯁꯤꯜꯂꯦ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯂꯥꯛꯑꯒꯦ ꯁꯥꯔ꯫ ꯔꯥꯃꯦꯁꯅꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯔꯍꯥꯟꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯎꯏꯗ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯈꯔꯗꯤ ꯊꯣꯛꯄ ꯃꯥꯜꯂꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣ꯫ ꯑꯣ, ꯅꯪꯉꯣꯟꯗꯁꯨ ꯇꯧꯕ ꯍꯧꯔꯛꯑꯕ꯭ꯔꯥ? ꯄꯣꯁꯇꯤꯡ ꯂꯥꯛꯄ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯠꯇ ꯄꯟꯆꯥꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯕꯅꯤ꯫ ꯅꯪꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯂꯣꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯀꯔꯤ ꯊꯧꯗꯣꯛꯀ ꯊꯣꯛꯄ ꯂꯩꯈꯤꯒꯦ ꯃꯃꯥꯡꯗ? ꯑꯩꯁꯨ ꯆꯞ ꯆꯥꯅ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤꯅꯤ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗ ꯇꯧꯔꯛꯏꯕꯁꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯈꯪꯅ ꯈꯪꯅ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕꯁꯤꯅ? ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠ ꯊꯥꯔꯤꯕꯗꯤ ꯃꯤꯠꯅ ꯎꯕ ꯄ꯭ꯔꯃꯥꯟ ꯂꯩꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯄ꯭ꯔꯃꯥꯟꯁꯨ ꯂꯩꯇꯕ, ꯏꯃꯤꯠꯅꯁꯨ ꯎꯗꯕ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯈꯠꯂꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯇꯣꯛꯂꯒ ꯔꯥꯃꯦꯁ ꯑꯗꯨ ꯄꯟꯆꯥꯌꯠꯀꯤ ꯑꯣꯐꯤꯁ ꯔꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯍꯧꯗꯣꯡ ꯑꯃ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯥꯅ ꯍꯧꯗꯣꯡ ꯑꯗꯨ ꯂꯩꯕ꯭ꯔꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯀꯔꯤꯝꯇ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃ ꯊꯥꯡꯒꯠꯂꯛꯑꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯔ? ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯉꯤꯗꯨꯅ? ꯑꯩꯅꯦ, ꯕꯥꯕꯨꯅꯦ꯫ ꯅꯠꯇꯦ, ꯈꯪꯕ ꯅꯠꯇꯦ꯫ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯨꯔꯦꯅꯦ꯫
ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯍꯧꯗꯣꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯗꯤ ꯍꯧꯗꯣꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯝꯇ ꯇꯥꯗꯦꯅ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯕꯥꯕꯨ ꯑꯗꯨ ꯔꯥꯃꯦꯁꯀꯤ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯃꯦꯁꯁꯨ ꯈꯣꯡꯀꯥꯞ 2-3 ꯆꯠꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯃꯨꯛ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯕꯥꯕꯨ ꯑꯗꯨ ꯃꯥꯒꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯔꯥꯃꯦꯁ ꯑꯃꯨꯛꯀꯁꯨ ꯈꯪꯉꯝꯃꯤ꯫ ꯁꯥꯔꯒꯤ ꯐꯣꯟ ꯑꯁꯤꯗ ꯂꯩꯔꯦ꯫ ꯄ꯭ꯔꯙꯥꯟꯒꯤ ꯌꯨꯝꯗ ꯁꯥꯔꯅ ꯀꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯑꯒ ꯂꯩꯔꯝꯃꯦ, ꯑꯗꯨꯗ ꯑꯩꯅ ꯄꯨꯔꯛꯄꯅꯤ꯫ ꯔꯥꯃꯦꯁ ꯕꯥꯕꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯑꯣ ꯑꯩꯗꯣ ꯉꯁꯤꯗꯤ ꯃꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯇꯕꯅꯤ꯫ ꯃꯥꯅ ꯅꯪꯒꯤ ꯐꯣꯟ ꯑꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯪꯒꯤ ꯐꯣꯟꯁꯦ ꯅꯪꯉꯣꯟꯗ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯔꯥꯃꯦꯁ ꯑꯗꯨ ꯀꯤꯕꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯕꯥꯕꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯃꯥꯕꯨ ꯑꯉꯥꯎꯕꯅꯤ ꯈꯟꯈꯤꯗ꯭ꯔꯥ ꯈꯜꯂꯗꯨꯅ, ꯑꯗꯨꯕꯨ ꯃꯥ ꯀꯤꯃꯟꯕꯗꯒꯤ ꯄꯟꯆꯥꯌꯠꯀꯤ ꯑꯣꯐꯤꯁ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ꯫ ꯀꯅꯥꯅꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯅꯥꯅꯣꯅꯤ? ꯑꯁꯨꯝꯅ ꯔꯥꯃꯦꯁꯅ ꯍꯦꯛ ꯍꯪꯂꯨꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯑꯔꯩꯕ ꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯤꯗꯕ ꯁꯥꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯛꯄꯗꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯝꯊꯤꯕ ꯍꯦꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯔꯥꯃꯦꯁꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯁꯣ ꯂꯣꯜꯂꯒ ꯂꯩꯕ ꯀꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯀꯥꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯝꯃꯤꯕ ꯃꯅꯝꯁꯦ꯫ ꯃꯁꯤꯗꯤ ꯁꯣꯕꯨ ꯂꯣꯜꯂꯤꯅꯦ꯫ ꯑꯩ ꯄ꯭ꯔꯙꯥꯟꯗꯨꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯔꯒ ꯍꯪꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯔꯥꯃꯦꯁꯅ ꯄ꯭ꯔꯙꯥꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯗꯤ ꯃꯥꯡꯈꯤꯕ ꯃꯇꯝ ꯀꯨꯏꯔꯦ, ꯑꯗꯨꯒ ꯃꯅꯝ ꯑꯗꯨꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯔꯥꯃꯦꯁ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯣ ꯍꯥꯡꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯇꯣꯛꯑꯝꯃꯤ꯫ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯗꯨꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯗ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕꯗꯒꯤ ꯔꯥꯃꯦꯁ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯑꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯨꯕꯗ ꯀꯦꯟꯗꯜ ꯑꯗꯨ ꯃꯨꯠꯇꯣꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯀꯥꯆꯤꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯐꯤꯚꯝ ꯃꯥꯜꯂꯝꯃꯤ꯫ ꯀꯦꯟꯗꯜ ꯑꯗꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯆꯤꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯈꯥꯛ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯅꯣꯡꯈꯥꯛ ꯂꯥꯎꯕꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯀꯥꯆꯤꯟ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯑꯝꯃꯤ꯫ ꯀꯤꯔꯗꯨꯅ ꯔꯥꯃꯦꯁ ꯑꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯩꯅ ꯎꯔꯤꯕ ꯑꯗꯨꯕꯨ ꯕꯨꯠ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯁꯨꯝꯅ ꯀꯤꯅ ꯔꯥꯃꯦꯁ ꯑꯗꯨ ꯃꯄꯥꯟꯗ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯔꯤ ꯇꯧꯔꯦ ꯁꯥꯔ? ꯁꯥꯔꯅ ꯃꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯇꯨꯝꯂꯤꯕꯁꯤꯅ? ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯅ ꯊꯥꯖꯔꯣꯏ, ꯉꯔꯥꯡ ꯑꯍꯤꯡ ꯑꯩ ꯀꯥꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯔ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕ ꯑꯣꯏꯔꯦ? ꯃꯅꯨꯡꯗ ꯆꯪꯉꯒ
ꯌꯦꯡꯉꯨꯁꯤꯜꯂꯛꯑꯣ. ꯑꯁꯨꯝꯅ ꯕꯥꯕꯨꯒ ꯔꯣꯃꯦꯁꯀ ꯀꯥ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯔꯣꯃꯦꯁ ꯑꯗꯨ ꯄꯥꯈꯠꯄ ꯈꯔ ꯐꯔꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯃꯁꯥꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯐꯥꯖꯤꯟꯕꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯈꯪꯗꯦ ꯁꯥꯔ. ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯄ꯭ꯔꯙꯥꯟꯗꯨꯅꯗꯤ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤ. ꯑꯗꯨꯅꯅꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯌꯥꯗ꯭ꯔꯤꯕꯁꯦ. ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯔꯥꯡ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯠꯄꯗ ꯃꯥꯒꯤ ꯃꯁꯥ ꯅꯥꯏ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯦ? ꯐꯔꯦ, ꯂꯥꯛꯇ꯭ꯔꯁꯅꯨ. ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔో ꯑꯩ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯔꯣꯃꯦꯁꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯥꯏꯕ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯇꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯦ ꯕꯨꯠ ꯅꯨꯄꯤ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ. ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯃꯩ ꯑꯁꯤꯗ ꯃꯩꯇꯥꯟ ꯑꯣꯟꯅꯕ ꯃꯩ ꯊꯥꯗꯣꯛꯀꯅꯤ. ꯅꯪꯒꯨꯝꯕ ꯀꯌꯥꯅꯤ ꯑꯩꯅ ꯇꯥꯟꯈꯤꯕ ꯃꯃꯥꯡꯗ. ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯏꯜꯂꯨ. ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯩ ꯑꯁꯤꯗ ꯇꯥꯡꯒꯣꯏ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯕꯨ ꯊꯥꯒꯅꯤ. ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ. ꯃꯥꯏꯕ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯑꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯈꯜꯂꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯅ ꯊꯕꯛ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯊꯕꯛ ꯈꯜꯂꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯝꯕꯅ ꯑꯃꯨꯛ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯝꯒꯗꯕ ꯆꯧꯀ꯭ꯔꯤ ꯑꯁꯤꯗ ꯐꯠꯇꯕ ꯃꯍꯩꯖꯥꯗꯨ ꯇꯧꯁꯤꯟꯅꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯍꯟꯕꯅꯤ꯫ ꯑꯩꯒꯤ ꯏꯊꯧꯗꯤ ꯑꯅꯧꯕ ꯂꯥꯛꯄ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯠꯇ ꯆꯧꯀ꯭ꯔꯤ ꯑꯁꯤꯗ ꯐꯝꯕ ꯌꯥꯍꯟꯗꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯃꯍꯩꯖꯥꯗꯨ ꯇꯧꯅꯕ ꯏꯟꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ? ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯥꯏꯔꯛꯎ. ꯑꯩ ꯃꯗꯨ ꯍꯥꯏꯕ ꯉꯝꯃꯣꯏ. ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯕꯥꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯕꯨ ꯎꯕꯗ ꯔꯣꯃꯦꯁꯅ ꯍꯪꯉꯛꯑꯝꯃꯤ. ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯏꯌꯥꯝꯕ ꯕꯥꯕꯨ, ꯅꯪ ꯈꯪꯕ꯭ꯔꯥ? ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇꯕ ꯃꯍꯩꯖꯥꯗꯨ ꯇꯧꯁꯤꯜꯂꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯅꯧꯕ ꯂꯥꯛꯄ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯄꯣꯁꯇꯤꯡ ꯂꯥꯛꯄ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯒꯦ? ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ. ꯏꯌꯥꯝꯕ, ꯅꯪ ꯌꯥꯎꯔꯛꯀꯅꯨ. ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈꯣ. ꯅꯪꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯇꯥꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯃꯄꯨꯡ ꯐꯥꯗꯦ. ꯑꯩ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯍꯥꯏꯔꯛꯀꯦ. ꯑꯩꯅꯅꯤ ꯐꯠꯇꯕ ꯃꯍꯩꯖꯥꯗꯨ ꯇꯧꯔꯤꯕ ꯑꯗꯣ. ꯐꯠꯇꯕ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯍꯥꯠꯈꯤꯕꯅꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯧꯀꯤ ꯀꯅꯥ ꯑꯃꯠꯇꯗ ꯐꯝꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯗꯣ. ꯄ꯭ꯔꯙꯥꯟꯗꯨ ꯑꯣꯏꯅ ꯍꯥꯠꯂꯨꯗꯅ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯠꯅꯕ ꯇꯧꯔꯤꯕ ꯑꯗꯨꯗꯤ? ꯑꯩꯅ ꯃꯥꯕꯨꯁꯨ ꯍꯥꯠꯀꯅꯤ. ꯑꯗꯨꯕꯨ ꯃꯥ ꯍꯥꯠꯇ꯭ꯔꯤꯉꯩꯗꯒꯤ ꯃꯃꯥꯡꯗ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯄꯣꯁ ꯑꯁꯤꯕꯨ ꯄꯨꯕ ꯂꯥꯛꯂꯤꯕ ꯅꯪ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯃꯥꯏꯕ, ꯅꯪꯁꯨ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯐꯒꯅꯤ. ꯑꯁꯨꯝꯅ ꯕꯥꯕꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯏꯕ ꯑꯗꯨ ꯀꯤꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯌꯥꯝꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ. ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ? ꯉꯁꯤꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯗ
ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯖꯔꯣ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯕꯥꯕꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯔꯣꯃꯦꯁꯄꯨ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯃꯦꯁꯄꯨ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯃꯗꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯔꯣꯃꯦꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯀꯥ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯄꯨꯡꯊꯟ ꯊꯜꯂꯝꯃꯤ ꯑꯃꯗꯤ ꯔꯣꯃꯦꯁꯀꯤ ꯍꯛꯆꯥꯡ ꯄꯨꯁꯤꯟꯈꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯥ ꯑꯗꯨꯁꯨ ꯃꯊꯟꯇ ꯁꯣ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ